ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯆꯦꯝꯆꯣꯡ ꯊꯩꯇꯦꯄꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯡꯒꯤ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯀꯥꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯥꯏꯃꯣꯜ ꯖꯥꯇꯤ ꯆꯤꯡꯃꯤ ꯑꯁꯤ ꯐꯤ ꯁꯦꯠꯂꯝꯗꯦ, ꯐꯨꯔꯤꯠꯁꯨ ꯂꯤꯠꯂꯝꯗꯦ, ꯁꯦꯠꯅꯕꯁꯨ ꯂꯩꯇꯦ, ꯎꯅꯥ ꯋꯥꯅꯥꯅ ꯁꯦꯝꯂꯒ ꯈꯔꯗꯤ ꯁꯦꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯎꯃꯪꯗ ꯂꯥꯛꯄꯗ ꯂꯣꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯈꯖꯤꯡ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯝꯂꯒ ꯊꯥꯡ ꯐꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯐꯦꯡꯂꯤꯉꯩꯗ ꯂꯣꯡ ꯈꯖꯤꯡ ꯑꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯞꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯕꯗ ꯎꯔꯤ ꯑꯃ ꯀꯛꯂꯝꯃꯤ꯫ ꯎꯔꯤ ꯑꯗꯨꯅ ꯍꯥꯏꯒꯠꯂꯒ ꯑꯣꯟꯗꯨꯅ ꯆꯠꯈꯤꯕꯗ ꯎꯔꯤꯗꯨꯒꯤ ꯃꯔꯛꯇ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯕ ꯂꯝ ꯌꯦꯟ ꯑꯃꯒꯤ ꯃꯀꯣꯟ ꯑꯃꯨꯛ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯂꯝ ꯌꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯂꯩꯆꯥꯛ ꯍꯣꯠꯄꯗ ꯇꯦꯔꯥ ꯀꯛꯆꯦꯡ ꯑꯆꯧꯕꯁꯤꯡꯒꯤ ꯃꯀꯣꯟ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯔꯦ꯫ ꯀꯛꯆꯦꯡꯗꯨꯅ ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕꯗ ꯂꯝꯑꯣꯛ ꯑꯃꯗ ꯆꯤꯛꯂꯨꯔꯦ꯫ ꯂꯝꯑꯣꯛꯇꯨꯅ ꯑꯩꯅ ꯑꯁꯨꯝ ꯂꯩꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯅ ꯂꯝꯑꯣꯛꯇꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯒ ꯂꯐꯨ ꯑꯃꯗ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯂꯐꯨꯗꯨꯗ ꯋꯥꯏꯁꯤꯟꯕꯗ ꯂꯐꯨꯗꯨ ꯇꯨꯔꯝꯃꯤ꯫ ꯂꯐꯨꯗꯨ ꯇꯨꯕꯗ ꯂꯐꯨꯗꯨꯗ ꯃꯀꯣꯟ ꯁꯥꯔꯒ ꯂꯩꯔꯝꯕ ꯁꯦꯛꯄꯤ ꯑꯃꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯤ ꯑꯩꯅ ꯂꯐꯨꯁꯤꯗ ꯏꯀꯣꯟ ꯁꯥꯗꯨꯅ ꯂꯩꯕꯕꯨ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯒ ꯁꯥꯃꯨ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯆꯨꯝꯅ ꯂꯩꯕꯗ ꯑꯁꯤꯒꯨꯝꯕ ꯖꯤꯕ ꯁꯦꯛꯄꯤ ꯃꯥꯅ ꯀꯔꯤꯒꯤ ꯅꯥꯀꯣꯡꯗ ꯆꯪꯂꯛꯄꯅꯣ ꯍꯥꯏꯅ ꯁꯥꯎꯅ ꯆꯦꯜꯂꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯌꯨꯝ ꯊꯨꯗꯦꯛꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯃꯌꯨꯝ ꯊꯨꯗꯦꯛꯂꯕꯅꯤꯅ ꯈꯣꯡ ꯍꯥꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯁꯥꯎꯗꯨꯅ ꯅꯤꯡꯊꯧꯒꯤ ꯏꯁꯤꯡ ꯆꯥꯕ ꯈꯣꯡ ꯑꯗꯨꯗ ꯈꯣꯡ ꯄꯪꯍꯥꯝꯗ ꯍꯥꯝꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯃꯤꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯈꯥꯗ ꯂꯩꯔꯒ ꯑꯇꯩ ꯃꯤꯌꯥꯝꯅ ꯃꯊꯛꯇ ꯑꯗꯨꯝ ꯈꯨꯟꯗꯥꯁꯤꯜꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯏꯁꯤꯡ ꯈꯣꯡꯗ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯨꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯀꯧꯈꯠꯂꯒ ꯋꯥꯍꯪꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯆꯥꯅꯔꯤꯕ ꯂꯣꯛ ꯑꯁꯤꯗ ꯅꯈꯣꯡ ꯍꯥꯝꯖꯤꯜꯂꯤꯕꯗꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯂꯥꯛꯄ, ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯁꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯥꯃꯨꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯁꯥꯎꯗꯨꯅ ꯏꯁꯤꯡꯗ ꯈꯣꯡ ꯄꯪꯍꯥꯝꯗ ꯍꯥꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯃꯨ ꯅꯪ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯌꯨꯝ ꯊꯨꯗꯦꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯥꯃꯨꯅ ꯁꯦꯛꯄꯤ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯏꯔꯛꯂꯒ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯆꯦꯟꯕꯗ ꯂꯨꯈ꯭ꯔꯥꯕꯤꯁꯤꯒꯤ ꯃꯌꯨꯝ ꯊꯨꯗꯦꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯦꯛꯄꯤꯗꯨ ꯑꯃꯨꯛ ꯀꯧꯔꯦ꯫ ꯁꯦꯛꯄꯤ ꯅꯪ ꯂꯥꯎ, ꯕꯤꯆꯥꯔ ꯇꯧꯒꯦ꯫ ꯁꯦꯛꯄꯤꯅ ꯀꯔꯤ ꯇꯧꯔꯦ ꯅꯤꯡꯊꯧ? ꯅꯤꯡꯊꯧꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯥꯃꯨꯒꯤ ꯃꯅꯥꯀꯣꯡꯗ ꯄꯥꯏꯁꯤꯟꯕꯅꯣ? ꯁꯦꯛꯄꯤꯅ ꯑꯩꯗꯤ ꯂꯐꯨꯗ ꯏꯀꯣꯟ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯂꯝꯑꯣꯛꯅ ꯏꯟꯊꯨꯗꯨꯅ ꯊꯨꯒꯥꯏꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯄꯥꯏꯔꯛꯄꯗ ꯁꯥꯃꯨꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯑꯣꯛ ꯅꯪ ꯂꯥꯎ, ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯛꯄꯤ ꯂꯩꯕ ꯂꯐꯨꯗ ꯅꯪꯅ ꯊꯨꯗꯦꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯝꯑꯣꯛꯅ ꯑꯩꯅ ꯆꯨꯝꯅ ꯂꯩꯔꯤꯉꯩ ꯀꯛꯆꯦꯡꯅ ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯄꯗꯒꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯁꯥꯎꯗꯨꯅ ꯂꯐꯨꯗ ꯋꯥꯏꯔꯨꯕꯅꯤ꯫ ꯀꯛꯆꯦꯡ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯣꯛꯇ ꯆꯤꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯛꯆꯦꯡꯅ ꯂꯝ ꯌꯦꯟꯅ ꯑꯩꯒꯤ ꯌꯨꯝ ꯈꯣꯠꯇꯠꯄꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯝꯑꯣꯛꯇ ꯆꯤꯛꯂꯨꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯝ ꯌꯦꯟꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯀꯛꯆꯦꯡꯒꯤ ꯂꯩꯐꯝꯕꯨ ꯍꯣꯠꯇꯣꯛꯂꯒ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯂꯝ ꯌꯦꯟꯅ ꯎꯔꯤ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯀꯣꯟ ꯊꯨꯒꯥꯏꯔꯦ, ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯔꯤ꯫
ꯎꯔꯤꯗ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯍꯪꯕꯗ ꯆꯦꯝꯆꯣꯡ ꯊꯩꯇꯦꯄꯥꯅ ꯑꯩꯒꯤ ꯃꯔꯤ ꯀꯛꯊꯠꯄꯗꯒꯤ ꯑꯗꯨꯝ ꯑꯣꯟꯈꯤꯗꯨꯅ ꯂꯝ ꯌꯦꯟꯒꯤ ꯃꯀꯣꯟ ꯊꯨꯒꯥꯏꯈꯤꯕꯅꯤ ꯈꯨꯝꯂꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯦꯝꯆꯣꯡ ꯊꯩꯇꯦꯄꯥ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯦ꯫ ꯆꯦꯝꯆꯣꯡ ꯊꯩꯇꯦꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯤꯡꯗ ꯊꯥꯡ ꯐꯦꯡꯂꯤꯉꯩꯗ ꯈꯖꯤꯡꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯞꯈꯥꯏꯔꯛꯄꯗꯒꯤ ꯅꯥꯃꯟꯗꯨꯅ ꯊꯥꯡꯅ ꯍꯥꯏꯗꯠꯄꯗ ꯎꯔꯤ ꯀꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯖꯕꯥꯟ ꯈꯪꯂꯦ ꯑꯗꯨꯅ ꯈꯖꯤꯡꯕꯨ ꯀꯧꯈꯠꯂꯒ ꯈꯖꯤꯡ ꯍꯥꯏꯕꯁꯤꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯀꯪꯐꯥꯜꯗ ꯅꯨꯡꯁꯥꯗ ꯊꯝꯕꯗ ꯉꯥꯡꯏ, ꯆꯨꯝꯅ ꯏꯁꯤꯡꯗ ꯂꯩꯔꯕꯗꯤ ꯉꯥꯡꯗꯦ꯫ ꯗꯟꯗꯤ ꯑꯣꯏꯅ ꯈꯖꯤꯡꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯒ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯂꯝꯃꯤ꯫ ꯈꯖꯤꯡꯗꯨ ꯃꯆꯨ ꯉꯥꯡꯂꯛꯂꯤ꯫ ꯃꯤꯗꯨꯗꯤ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯀꯥꯔꯛꯄꯗ ꯑꯗꯨꯝ ꯍꯤꯡꯂꯤ꯫ ꯈꯖꯤꯡ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯨꯔꯤ? ꯑꯗꯨꯒꯨꯝꯕ ꯇꯧꯐꯗꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯋꯥꯌꯦꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯖꯤꯡꯅ ꯀꯪꯐꯥꯜꯗ ꯄꯨꯈꯠꯄꯗ ꯑꯗꯨꯝ ꯃꯆꯨ ꯉꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯈꯖꯤꯡꯕꯨ ꯗꯟꯗꯤ ꯄꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯗꯥꯡꯍꯨꯏ꯫ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃꯅ ꯆꯍꯤ 6-7 ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯥꯏꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯗꯥꯡꯍꯨꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯄꯣꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃꯅ ꯇꯥꯏꯕꯪꯒꯤ ꯃꯤꯔꯣꯜ ꯁꯨꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯗꯥꯡꯍꯨꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠ ꯅꯩꯕꯤꯈꯤ, ꯁꯥ ꯁꯟꯒꯨꯝꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯁꯨ ꯇꯤꯟꯅꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯗꯥꯡꯍꯨꯏ ꯌꯧꯕꯟꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝꯒꯤ ꯏꯔꯥꯡ ꯌꯧꯔꯛꯂꯦ꯫ ꯀꯣꯝ ꯖꯥꯇꯤꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯄ ꯖꯒꯣꯏꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯥꯠꯀꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯗꯥꯡꯍꯨꯏꯁꯨ ꯌꯥꯎꯅꯤꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯛꯄ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯣꯝꯒꯤ ꯖꯥꯇꯤꯁꯤꯡꯅ ꯃꯄꯥ ꯃꯄꯨꯁꯤꯡꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯅꯔꯝꯕ ꯖꯒꯣꯏꯒꯤ ꯀꯨꯝꯍꯩ ꯑꯃꯗ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃ ꯃꯇꯝꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯌꯧꯕꯟꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯆꯍꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯅ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃꯕꯨ ꯊꯤꯔꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯔꯛꯈꯤ꯫ ꯇꯨꯡꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯏꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯍꯪꯉꯤ꯫ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯃꯨꯛꯁꯨ ꯗꯥꯡꯍꯨꯏꯕꯨ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡꯗꯒꯤ ꯂꯥꯏꯔꯝ ꯑꯃꯗ ꯊꯣꯡꯅꯕ ꯑꯦꯟꯁꯥꯡ ꯂꯩꯇꯦ, ꯅꯪ ꯈꯨꯗꯛꯇ ꯑꯦꯟꯁꯥꯡ ꯍꯦꯛꯄ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯊꯧꯗꯥꯈꯤ꯫ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯃꯈꯩ ꯗꯥꯡꯍꯨꯏ ꯏꯕꯦꯝꯃ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡꯒꯤ ꯄꯨꯂꯩ ꯄꯥꯝꯕꯤ ꯍꯧꯐꯝ ꯂꯥꯏꯔꯝ ꯑꯁꯤꯗ ꯄꯨꯂꯩ ꯍꯦꯛꯄ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯡꯍꯨꯏꯒꯤ ꯃꯕꯨꯕꯣꯛ ꯊꯣꯛꯄꯁꯤꯡꯒꯤ ꯍꯨꯏ ꯑꯃꯅ ꯗꯥꯡꯍꯨꯏꯕꯨ ꯃꯥꯒꯤ ꯆꯠꯐꯝ ꯑꯗꯨꯗ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯄꯨꯂꯩ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯩꯅ ꯍꯨꯏ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯨꯏ ꯑꯗꯨ ꯗꯥꯡꯍꯨꯏꯒꯤ ꯃꯈꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯗꯥꯡꯍꯨꯏꯕꯨꯗꯤ ꯀꯩꯅ ꯍꯥꯠꯈꯤ꯫ ꯗꯥꯡꯍꯨꯏꯅ ꯄꯨꯂꯩ ꯍꯦꯛꯄ ꯆꯠꯄꯗꯒꯤ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯤꯌꯥꯝꯅ ꯊꯤꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯩ ꯍꯦꯛꯄ ꯆꯠꯄ ꯃꯐꯝꯗ ꯊꯥꯡꯖꯤꯡ ꯆꯤꯡꯈꯣꯡ ꯇꯝꯅ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯡꯍꯨꯏꯅ ꯄꯨꯂꯩ ꯍꯦꯛꯏꯕ ꯂꯥꯏꯔꯝ ꯑꯗꯨꯃꯛꯇꯗ ꯍꯨꯏ ꯑꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯗꯥꯡꯍꯨꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯅ ꯗꯥꯡꯍꯨꯏꯒꯤ ꯃꯈꯧꯔꯤꯗ ꯏ ꯆꯨꯞꯄꯒꯤ ꯀꯩꯒꯤ ꯌꯥꯈꯨꯜ ꯇꯥꯔꯝꯃꯤ꯫ ꯗꯥꯡꯍꯨꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯑꯃꯗ ꯄꯣꯠꯂꯣꯏꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫